मैं बुखरुमजरी ELITETV की स्पेशल टॉक मीटिंग टाइम सिंगु Pusham Niaz na taram nokchari loinana ngase khoi ge ELITETV ki studio da lengsin ro leiriba se Miss Flabie Okram mahak se handak recently gender affirming surgery mai pang pangtholaba matung da magi gender se nupa oirumbadagi nupi onthoki bani magi journey magi strength aduga magi decision sina mahak na pamjari ba true self aduda oibang ngamba khadana tana ngasi medical science chawhalapagi matungina miyoibana tawbang ngamdaba leitre haibuduso taglibani. Welcome to ELITETV, Flabie Okram. Nasi Flabie na ikogi studio da lakpiduna ikogi ELITETV ki special talk se saru yabi bidamta Flabie bu thagat phong sari. Hi. Hanbada Flabie ki punsi wari habatare background gender change to tungi mamangda leiramba punsi kamai torombage matyam tan thambi. Hi, ahal magtada ELITETV yang Uripok na magpo Flabie Okram na taram na ukchari. Ay Flabie Okram ay leifam na sinjamay waikom lekay dikini ay chahi 27 years suzari. Hi, ay say ay gi hi mamang dalay ramba punsi sa. Hi, ay say angang ori kanda gi buti hi akoy ma akoy ba hi na di ay say hi dum machano pa ni haga pogle ini ba. Adu duga akoy gi hi ay say dum hek ay gi dum pick ingay gi dum adum matang da gidum ay kaya plus KZ1 gum batum kitang gyan tar pa timing se da gidum ay nupi dress dum shedding badum power ba da gidi hoy adum minor dum power e da gidi akhoi gidum hot class 9 10 gum baloya kanda akhoi gi ke hai tai sam gum ba khakning ak pa kwa hoy adai khoi gidum hai school kai ngai matam da di nupi dress set pado ya da banina adu duga hoy after 10 lor ba matung da di atum sam khakli e da gidi nupi dress set padum haur e kwa hoy adumai tawraka hoy adumai adum lai hai tare hai ai mamang gi life ta di karama matam da din ha ki gender sigane polei ba mapok siga chana di ga naga khangi ba matang se kari digi odino khangi ba sa thoi gi adum hoy aina hai jagi ba do ai di dum hoy angang ori kan da ki tawe khoi mama se hoy mama se kitang hai ge kwa hoy mama se ma se government service tawe ba kwa tawraka akhoi ma se dum khoi gi government service taw ba oiraga so dum yum da machine dum tu ba hai ba do maim tu bas da ai se dum class KZ1 gum ba ka ba ka da akhoi ma da skirt gum ba tu dum select e ba adagi di hoy aina yam inspire oi gi ba se ko ai gi life ta class 7 gum ba ka ba matam oi do ma la ai kitang di kaure ada khoi gi ne Canada ma cha ni ma se Janata Laskova na ma se khoi gi Miss Universe da Miss Universe hai bas matabu haidi participate taw dis na man nupi nga tani dana adugi Miss Universe da maina masu haidi trans women hai se nupi ne ba so duna haidi malu maina section to tho ba matung da nupi oi ra banina haidi maina miss to malu ser ya ni ka hai ai matam da khabar se pa ba kan da sum ko angang oi ba ki ada ai school cha matam ka ma theng nei ko su bu ka utri maina mai won da phagi taw ra khi ba nang namana bidis maina taw gre nang taw gre cha ka theng na ba to ada sum hoi ai se mawon da ki sam spare oi gi ba ai khan gi ba ai chahi 30 su dringai da ai haidi sum ai pam jari ba ki dream do hoi adum man di ai so oi na ba hot na ke na adum mai khalle adu hoi adum ai hangi ba do ai dum angang oi kan da dum ka shu ai pam tarak te ba seng na ai dai ka shu ai gi hoi isa ai gi hoi isur na ba di ai do asoi angam yaw da ba haidi kam ta asoi ba mi oi na ba di pok pidak traga so ai gi isa ge ba body se pam tarak te ba angang oi kan da Miss Universe ki what is the cover da thengna ruba da ki pam ki bani hoi hai ba hoi isa bu di hana da gi dum isa se nupi ne kan khalaga la ga so adum khal wakhal da haidi akoi smaina haidi sum mi gi atopa foreign country adadi hayadum sections tawre ka haibate yam na modiam ali da tawkhre ba duduga akhona da sum wakhal da anga oi ka da akoi thayo su yare adi phani ka adum khallaga di lai aga so koi ki smaina hoi aina khabar da thengna ruba ga adi aina ga anga oi ngi pam jagi baduga ma pa chana gi bado adu oi gi hai tare ko aduduga hoi ai gi body city hoi ta senga dum ai nu paw na pol i hai ai pam jarakte ba ka shumta ai shwa pa mak tre badu Flabina sigi decision se sagi cover da thengnaruba Miss Universe ki matang du dagi inspire oraga sumaina masigi gender change tongning bagi apam base adu da inspire tor kibani na so haibiri ko ado matam du da Flabina decision se ko na thang da haibatare tawrage kana khalakpo kanda gi family gi meeting da di kamaina confess to ki kari kari emotion ga di thengna ki ba hai masai hoi ai dine hoi ai ngang oi kan da gi oina ai se khoi yam kan na hoi ai family da ki ti hoi family da hoi family se ma hoi family se da di adum ai baba gi machimanaw mama gi machimanaw am lai gre ko ado
ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯀꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯅꯪꯅ ꯇꯧꯔꯤꯗꯣ ꯄꯥꯝꯗꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯆꯣꯞꯅꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯁꯨꯝ ꯃꯤꯁꯦ ꯂꯩꯗꯅꯀꯣ ꯑꯗꯨꯝꯕ ꯐꯦꯃꯤꯂꯤꯃꯛꯇꯤ ꯑꯣꯏꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯗꯨꯒ ꯍꯣꯏ ꯑꯩꯈꯣꯏ ꯃꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯃ ꯂꯩꯌꯦ ꯍꯣꯏ ꯃꯇꯥꯡꯁꯦ ꯑꯩ ꯄꯟꯖꯍꯧꯒꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯑꯃ ꯂꯩꯌꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯥꯏꯗꯤ ꯃꯤꯁꯦ ꯍꯣꯏ ꯑꯩꯗꯣ ꯏꯁꯥꯁꯦ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯛꯑꯒꯁꯨ ꯑꯩꯈꯣꯏ ꯃꯥꯏ ꯃꯃꯤꯠꯇꯗꯤ ꯃꯆꯥꯅꯨꯄꯥꯅꯦꯕ ꯑꯗꯨꯗꯨꯒ ꯑꯩꯅ ꯄꯥꯝꯖꯕ ꯑꯩꯁꯤꯗꯤ ꯄꯤꯊꯣꯔꯛꯑꯕꯅꯦꯕ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏ ꯍꯣꯏ ꯖꯁ ꯁꯦꯝꯗꯣꯛꯄꯗꯣ ꯌꯥꯔꯔꯣꯏ ꯈꯜꯂꯕꯅꯤꯅꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯃ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯍꯣꯏ ꯏꯁꯥꯅ ꯑꯣꯏꯅꯤꯅ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤꯀꯣꯛ ꯊꯣꯡꯕ ꯑꯣꯏꯌꯣ ꯍꯥꯏꯌꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯁꯥꯔꯛꯀꯤ ꯃꯤ ꯑꯣꯏꯕꯗꯣ ꯑꯗꯨ ꯑꯣꯏꯒꯅꯣ ꯍꯥꯏꯕ ꯑꯗꯣ ꯍꯣꯏ ꯑꯩꯁꯦ 2017ꯗꯀꯣ ꯑꯩꯁꯦ ꯁꯦꯂꯨꯟ ꯌꯥꯎꯔꯝꯃꯦ ꯃꯇꯦꯛ ꯑꯃ ꯑꯗꯒꯤꯗꯤ ꯍꯣꯏ ꯃꯇꯦꯛ ꯑꯃꯅ ꯑꯃꯨꯛ ꯊꯥꯏꯅ ꯂꯤꯂꯥ ꯌꯥꯎꯕꯒꯤ ꯍꯥꯏꯐꯦꯠꯀꯗꯤ ꯍꯥꯏꯔꯝꯃꯦꯀꯣ ꯑꯗꯨꯝꯕꯗꯣ ꯀꯩꯁꯨ ꯑꯩ ꯄꯥꯝꯈꯤꯗꯦꯕ ꯊꯣꯏꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯑꯩꯅ ꯐꯣꯀꯁ ꯇꯧꯈꯤꯕꯁꯦ 2020 ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯔꯛꯑꯦꯕꯀꯣ ꯑꯩꯁꯦ ꯈꯜꯂꯦ ꯑꯁ ꯑꯩꯁꯦ ꯀꯔꯝ ꯀꯥꯟꯗ ꯑꯩꯁꯦ ꯅꯨꯄꯤ ꯑꯣꯟꯕ ꯐꯪꯗꯣꯏꯅꯣ ꯀꯥꯏꯅ ꯑꯗꯨꯝ ꯏꯇꯣꯝꯇ ꯈꯟꯖꯕꯗꯣ ꯋꯥꯈꯜꯗ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯃꯤꯁꯦ ꯍꯣꯏ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯇꯁꯨ ꯍꯣꯏ ꯂꯩꯔꯤꯀꯣ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯖꯁ ꯃꯥꯒꯤ ꯂꯥꯏꯟꯗ ꯐꯥꯎꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯍꯣꯏ ꯑꯩꯅ ꯑꯃꯨꯛ ꯄꯥꯔꯂꯔꯒꯨꯝꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝꯕꯁꯦ ꯑꯩꯅ ꯄꯥꯝꯖꯔꯨꯗꯕꯒꯤ ꯑꯩ ꯇꯧꯗ꯭ꯔꯦꯕ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯈꯤꯕꯗꯣ ꯍꯥꯏꯗꯤ ꯖꯁ ꯍꯣꯏ ꯇꯧꯅꯤ ꯍꯥꯏꯗꯤ ꯃꯤ ꯑꯁꯦ ꯑꯣꯏꯅꯤꯅ ꯑꯣꯏꯇꯥꯔꯗꯤ ꯃꯤꯀꯣꯛ ꯊꯣꯡꯕ ꯑꯣꯏꯌꯨ ꯍꯥꯏꯕꯗꯣ ꯍꯣꯏ ꯑꯩꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯖꯁ ꯑꯩꯒꯤ ꯍꯣꯠꯅꯖꯃꯟꯅ ꯇꯧꯖꯔꯛꯏꯁꯦ ꯑꯗꯣ ꯑꯣꯏꯔꯤꯁꯦ ꯁꯤꯁꯨ ꯑꯃꯔꯣꯝꯗ ꯖꯁ ꯑꯩꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤꯁꯦ ꯍꯤꯁꯇ꯭ꯔꯤꯅꯤꯗꯅ ꯃꯤꯡꯆꯠ ꯑꯃ ꯂꯩꯍꯧꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯍꯌꯦꯡ ꯑꯩꯒꯤ ꯃꯈꯥ ꯇꯥꯕ ꯍꯧꯔꯛꯏꯕ ꯑꯩꯒꯤ ꯇ꯭ꯔꯥꯟꯁ ꯁꯤꯁꯇꯔꯈꯩꯅ ꯁꯨꯃꯥꯏꯅ ꯐ꯭ꯂꯦꯕꯤꯗꯣ ꯈꯪꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯁꯤꯡꯖꯃꯩꯗꯒꯤ ꯍꯪꯉꯒ ꯑꯣ ꯈꯪꯉꯦ ꯈꯣꯠꯂꯦ ꯃꯥ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯑꯣꯟꯈꯤꯕꯅꯤ ꯈꯣꯠꯈꯤꯕꯅꯤ ꯀꯥꯏꯅꯒ ꯍꯥꯏꯅꯕꯒꯤ ꯑꯩꯒꯤ ꯃꯤꯡꯆꯠꯇꯣ ꯁꯤꯁꯨ ꯍꯥꯏꯗꯤ ꯍꯣꯏ ꯁꯤꯁꯨ ꯍꯥꯏꯗꯤ ꯑꯩꯅ ꯑꯍꯥꯟꯕꯅꯤ ꯍꯥꯏꯕ ꯅꯠꯇꯕ ꯃꯅꯤꯄꯨꯔꯗꯀꯣ ꯍꯥꯏꯕꯗꯤ ꯁꯤꯁꯨ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯅꯦꯕ ꯃꯤꯡꯆꯠꯅꯦꯕ ꯍꯥꯏꯗꯤ ꯁꯤꯁꯨ ꯑꯩꯒꯤ ꯃꯤꯡꯆꯠ ꯍꯣꯏ ꯑꯩꯒꯤ ꯁꯤꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯩꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯃꯤꯡꯆꯠ ꯑꯃꯅꯦꯕꯀꯣ ꯑꯣꯀꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯉꯛꯄ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯤꯌꯨꯋꯔꯁꯤꯡꯅꯁꯨ ꯑꯗꯨꯝ ꯉꯛꯇꯣꯏꯅꯦ ꯃꯁꯦ ꯁꯤꯒꯤ ꯂꯥꯏꯐ ꯆꯦꯟꯖꯤꯡ ꯗꯤꯁꯤꯖꯟꯁꯦ ꯃꯁꯤ ꯂꯧꯈꯤꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯖꯦꯟꯗꯔ ꯆꯦꯟꯖ ꯇꯧꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯃꯁꯤꯒꯤꯁꯤꯗ ꯀꯔꯤ ꯀꯔꯤ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯃꯤꯅꯒ ꯀꯩꯀꯩ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯁꯞꯄꯣꯔꯠꯃꯛ ꯅꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯜꯂꯤ ꯀꯣ ꯑꯗꯒꯤ ꯏꯃꯣꯁꯅꯦꯜꯂꯤ ꯑꯗꯨꯒꯨꯝꯕ ꯁꯞꯄꯣꯔꯠꯀꯗꯤ ꯐꯪꯕꯤꯔꯛꯈꯤꯕ꯭ꯔꯥ ꯍꯣꯏ ꯁꯤꯁꯦ ꯍꯣꯏ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯍꯣꯏ ꯍꯥꯏꯗꯤ ꯃꯤ ꯑꯁꯦ ꯑꯐꯕ ꯉꯥꯡꯕꯤꯕꯁꯨ ꯃꯌꯥꯝ ꯂꯩꯀꯣ ꯐꯠꯇꯕ ꯉꯥꯡꯕꯤꯕꯁꯨ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯩ ꯏꯁꯥꯅ ꯄꯥꯝꯖꯔꯤꯕ ꯑꯩꯒꯤ ꯄꯣꯠꯇꯨꯗꯤ ꯏꯁꯥꯅ ꯑꯩꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯒꯦ ꯈꯜꯂꯒꯗꯤ ꯑꯩ ꯉꯝꯅꯕ ꯊꯥꯡꯖꯤꯟꯒꯗꯕꯅꯦꯕ ꯑꯩꯒꯤ ꯄꯣꯠꯇꯨꯃ ꯁꯛꯁꯦꯁ ꯑꯣꯏꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯍꯣꯏ ꯁꯤꯗ ꯍꯣꯏ ꯊꯦꯡꯅꯩꯌꯦ ꯃꯌꯥꯝ ꯊꯦꯡꯅꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯁ ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝꯄꯜ ꯄꯥꯝꯃꯨꯏꯅꯦ ꯍꯥꯏꯗꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩꯅꯤꯀꯣ ꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯅꯪ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯅꯪ ꯇꯧꯗꯣꯏꯗꯣ ꯄꯥꯝꯃꯨꯏꯅꯦ ꯅꯨꯄꯥꯗꯣ ꯑꯗꯨꯝ ꯂꯩꯌꯨ ꯌꯥꯗ꯭ꯔꯅꯦ ꯅꯣꯏ ꯃꯥ ꯅꯣꯏ ꯄꯥ ꯅꯨꯡꯉꯥꯏꯖꯔꯝꯃꯣꯏꯅꯦ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯍꯣꯏ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯑꯁ ꯇꯧꯋꯣ ꯑꯄꯥꯝꯕ ꯄꯨꯟꯁꯤꯕꯨ ꯍꯣꯏ ꯅꯪꯅ ꯄꯥꯝꯖꯔꯤꯗꯣ ꯅꯤꯡꯕ ꯊꯨꯡꯅꯕ ꯑꯗꯨꯝ ꯍꯣꯠꯅꯧꯋꯣ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯁꯦ ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯄꯣꯛꯅꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯕꯁꯨ ꯃꯌꯥꯝ ꯊꯦꯡꯅꯩꯌꯦꯕꯀꯣ ꯑꯗꯨꯕꯨ ꯍꯣꯏ ꯑꯩ ꯑꯗꯨꯝꯕꯗꯣ ꯍꯣꯏ ꯑꯐꯕ ꯂꯧꯁꯜꯂꯦ ꯍꯣꯏ ꯐꯠꯇꯕꯗꯨꯗꯤ ꯑꯩꯅ ꯀꯩꯁꯨ ꯃꯤꯗꯣ ꯈꯟꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦꯗꯅ ꯍꯣꯏ ꯑꯗꯨꯝ ꯑꯩ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯣꯏ ꯉꯥꯡꯕꯗꯤ ꯂꯣꯏ ꯇꯥꯁꯜꯂꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯥꯔꯁꯨ ꯑꯩꯒꯤ ꯄꯣꯠꯇꯨꯃꯗꯤ ꯑꯩꯒꯤ ꯄꯥꯟꯗꯝꯗꯨꯃꯗꯤ ꯐꯪꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯩ ꯑꯗꯨꯒ ꯍꯣꯏ ꯁꯤ ꯃꯇꯥꯡꯗ ꯍꯣꯏ ꯑꯩꯒꯤ ꯁꯤꯒꯤ ꯇꯧꯈꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯃꯃꯤꯡ ꯑꯃꯇꯪ ꯄꯟꯖꯍꯧꯒꯦꯀꯣ ꯍꯥꯏꯗꯤ ꯍꯣꯏ ꯑꯩꯅ ꯇꯧꯕꯁꯦ ꯗꯦꯜꯂꯤꯗ ꯇꯧꯕꯅꯤ 2024ꯒꯤ ꯑꯣꯛꯇꯣꯕꯔ ꯗꯦꯠ 23ꯗꯀꯣ ꯑꯗ ꯍꯣꯏ ꯁꯤꯗ ꯑꯩꯒꯤ ꯁꯤꯁꯇꯔ ꯑꯅꯤꯈꯛ ꯆꯦꯔꯣꯔꯣ ꯅꯠꯇꯦ ꯍꯣꯏ ꯆꯦꯔꯣꯔꯣ ꯑꯗꯒꯤꯗꯤ ꯆꯦ ꯅꯤꯛꯀꯤ ꯕꯦꯕꯤꯅ ꯐꯌꯦꯡꯗꯒꯤ ꯏꯆꯦ ꯃꯕꯥꯅꯤꯅ ꯌꯥꯝ ꯑꯗꯨꯒ ꯍꯣꯏ ꯑꯃꯒ ꯋꯥꯠꯍꯧꯔꯦ ꯆꯦ ꯀꯨꯃꯥꯔꯤ ꯈꯣꯡꯃꯟ ꯃꯥꯡꯖꯤꯡꯗꯒꯤ ꯃꯕꯥꯅꯤꯅ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯦ ꯐ꯭ꯂꯦꯕꯤꯒꯤ ꯀꯩꯅꯣꯁꯦ ꯁꯔꯖꯔꯤꯁꯦ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯜꯃꯦꯛ ꯍꯣꯁꯄꯤꯇꯥꯜꯗ ꯗꯣꯛꯇꯔ ꯅꯔꯦꯟꯗ꯭ꯔ ꯀꯧꯁꯤꯛꯀꯤ ꯑꯦꯛꯁꯄꯔꯇꯥꯏꯁ ꯃꯈꯥꯗ ꯇꯧꯔꯛꯈꯤꯕꯅꯤꯅꯁꯨ ꯇꯥꯖꯩ ꯑꯩꯈꯣꯏꯅꯀꯣ ꯑꯗꯣ ꯃꯐꯝꯗꯨꯗ ꯀꯔꯤ ꯀꯔꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤ ꯊꯦꯡꯅꯈꯤ ꯑꯋꯥꯕ ꯀꯩꯀꯩ ꯊꯦꯡꯅꯈꯤꯕ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯅ ꯀꯩꯀꯩ ꯊꯦꯡꯅꯈꯤꯕ ꯑꯗꯨ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯑꯣꯜꯃꯦꯛ ꯍꯣꯁꯄꯤꯇꯥꯜꯁꯦꯀꯣ ꯁꯨꯃꯥꯏꯅ ꯁꯦꯛ ꯆꯦꯟꯖ ꯇꯧꯕꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯍꯣꯏ ꯄꯣꯟꯗꯤꯆꯦꯔꯤꯁꯇꯁꯨ ꯂꯩꯀꯣ ꯃꯣꯏꯅ ꯑꯃꯨꯛ ꯒꯣꯚꯔꯟꯃꯦꯟꯠꯇꯤ ꯑꯣꯏꯕꯀꯣ ꯑꯗꯨꯗꯨꯒ ꯍꯣꯏ ꯑꯩꯅ ꯑꯃꯨꯛ ꯑꯩ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯑꯩꯅ ꯁꯦꯂꯦꯛ ꯇꯧꯖꯕꯅꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯣꯏ ꯗꯣꯛꯇꯔ ꯀꯧꯁꯤꯛꯀꯤ ꯃꯥꯒꯤ ꯑꯣꯜꯃꯦꯛꯁ ꯍꯣꯁꯄꯤꯇꯥꯜꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯌꯥꯝꯅ ꯄꯦꯁꯦꯟ ꯑꯣꯏꯊꯣꯛꯄꯗꯣꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯜꯃꯦꯛꯀꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯕꯒꯤ ꯍꯥꯏꯗꯤ ꯍꯣꯏ ꯑꯇꯣꯞꯄ ꯂꯝꯒꯤ ꯍꯣꯏ ꯑꯩꯈꯣꯏ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯁꯨꯃꯥꯏꯅ ꯁꯦꯛ ꯆꯦꯟꯖ ꯇꯧꯕ ꯀꯥꯏꯁꯦ
ꯍꯣꯏ ꯃꯤꯁꯦ ꯂꯣꯏ ꯄꯥꯝꯃꯝꯗꯣꯏꯅꯦꯕ ꯂꯩꯔꯤꯕ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯒꯤ ꯄꯣꯛꯂꯛꯄꯗ ꯅꯨꯄꯤ ꯑꯣꯏꯅ ꯂꯣꯏ ꯄꯣꯛꯂꯛꯑꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯅꯨꯄꯤꯅꯦ ꯈꯟꯖꯔꯒ ꯂꯣꯏ ꯂꯥꯛꯑꯕꯅꯦꯕ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯕꯣꯗꯤꯒꯤ ꯐꯤꯖꯤꯀꯦꯜ ꯁꯇ꯭ꯔꯛꯆꯔ ꯑꯗꯨ ꯈꯇꯪ ꯈꯦꯠꯅꯕꯒꯤ ꯈꯦꯠꯅꯕꯅꯦꯕ ꯑꯗꯨꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯗꯤꯁꯤꯖꯟꯅꯦꯕ ꯑꯩꯅ ꯅꯨꯄꯤ ꯑꯣꯟꯅꯤꯡꯕ ꯑꯣꯟꯅꯤꯡꯗꯕ ꯍꯥꯏꯁꯤꯗꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯑꯣꯜꯃꯦꯛꯁꯦ ꯁꯦꯂꯦꯛ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯍꯣꯏ ꯃꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯃꯆꯥ ꯃꯌꯥꯝ ꯂꯩꯌꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯗꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯣꯏꯅꯕꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯕ ꯍꯥꯏꯗꯤ ꯁꯨꯝ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯂꯣꯏꯅꯕꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯇꯧꯈꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯍꯣꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯔꯒꯗꯤ ꯑꯣꯜꯃꯦꯛꯇ ꯑꯗꯩ ꯍꯣꯏ ꯗꯥꯛꯇꯔ ꯀꯣꯁꯤꯛꯁꯨ ꯌꯥꯝ ꯐꯩꯌꯦ ꯃꯥ ꯌꯥꯝꯅ ꯀꯥꯏꯟꯅꯦꯁ ꯑꯣꯏꯕ ꯗꯣꯛꯇꯔ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯒ ꯄꯦꯁꯦꯟꯒ ꯂꯩꯅꯕ ꯃꯔꯤ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯌꯦꯡꯁꯤꯟꯕꯤꯕ ꯌꯥꯝꯅ ꯇꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯤꯔꯒ ꯍꯪꯕꯤꯕꯗꯣ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯒꯨꯝꯕ ꯍꯣꯏ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤꯗꯤ ꯑꯃꯨꯛ ꯁꯦꯡꯅ ꯍꯥꯏꯔꯕꯗꯅꯦ ꯗꯣꯛꯇꯔ ꯃꯁꯥꯃꯛꯅ ꯃꯥꯒꯤ ꯑꯣꯇꯤꯒꯨꯝꯕ ꯂꯩꯈꯤꯕ ꯈꯣꯠꯈꯤꯕꯒꯤ ꯆꯤꯜꯂꯒꯁꯨ ꯃꯥꯒꯤ ꯑꯦꯝꯑꯣꯒꯨꯝꯕꯅꯅꯦ ꯑꯗꯨꯝ ꯑꯦꯕ꯭ꯔꯤ ꯃꯣꯔꯅꯤꯡ ꯈꯨꯗꯤꯡ ꯆꯪꯉꯛꯑꯒ ꯅꯪ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯌꯥꯝ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯪꯕꯤꯌꯦꯕ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯖꯁ ꯀꯩꯅꯣ ꯑꯣꯏꯍꯟꯕꯤꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯤꯃ ꯑꯩꯉꯣꯟꯗꯁꯨ ꯍꯪꯕ ꯈꯣꯠꯄꯒꯤ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅꯀꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯆꯥ ꯑꯅꯝꯕ ꯉꯥꯛꯇ ꯑꯣꯏꯔꯕꯅꯤꯅ ꯍꯥꯏꯗꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯑꯗꯨꯒ ꯍꯣꯏ ꯑꯣꯜꯃꯦꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯒꯤꯅꯦ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯦꯞ ꯑꯩꯒꯤ ꯁꯔꯖꯔꯤ ꯇꯧꯕ ꯅꯨꯃꯤꯠꯁꯦ ꯁꯤꯗ ꯈꯛꯇꯪ ꯑꯩꯒꯤ ꯅꯥꯛꯇ ꯃꯤ ꯑꯅꯤꯗꯪ ꯂꯩꯕꯤꯔꯝꯃꯦ ꯑꯍꯨꯝꯗꯪ ꯂꯩꯔꯝꯃꯦ ꯍꯥꯏꯔꯒꯁꯨꯅꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯤ ꯑꯝꯇ ꯂꯩꯇ꯭ꯔꯁꯨ ꯌꯥꯔꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯐꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯑꯗꯨꯝ ꯀꯣꯂꯤꯡ ꯕꯦꯜꯒꯨꯝꯕ ꯍꯥꯞꯄꯤꯗꯅꯀꯣ ꯑꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯐꯅ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯔꯨꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯝꯕꯔꯗꯣ ꯃꯦꯠꯂꯒ ꯑꯗꯨꯝ ꯃꯣꯏ ꯁꯤꯁꯇꯔ ꯑꯗꯨꯝ ꯆꯪꯉꯛꯇꯣꯏꯅꯦ ꯑꯗꯨꯒ ꯀꯩꯀꯩ ꯑꯗꯨꯝ ꯍꯪꯕꯤ ꯈꯣꯠꯄꯤꯕ ꯌꯥꯝ ꯇꯧꯋꯦꯕ ꯅꯨꯡꯉꯥꯏ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯐ꯭ꯂꯦꯕꯤ ꯑꯣꯚꯔꯑꯣꯜ ꯄ꯭ꯔꯣꯁꯦꯁꯇ ꯃꯇꯝ ꯀꯌꯥꯝꯗꯤ ꯆꯪꯈꯤ ꯑꯗꯨꯒ ꯄꯥꯡꯊꯣꯛꯈꯤꯕ ꯁꯔꯖꯔꯤꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯗ ꯀꯥꯏꯗꯕ꯭ꯔꯥ ꯀꯥꯏꯗ꯭ꯔꯒꯗꯤ ꯚꯤꯌꯨꯋꯔꯁꯤꯡꯗ ꯍꯥꯏꯐꯦꯠ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯍꯣꯏ ꯍꯥꯏꯖꯒꯦ ꯃꯁꯦ ꯍꯣꯏ ꯑꯩꯅꯅꯦ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩꯌꯦꯕ ꯑꯩꯒꯤ ꯍꯣꯏ ꯃꯈꯥ ꯇꯥꯕ ꯃꯤꯒꯩꯁꯨ ꯈꯪꯖꯍꯧꯁꯅꯨꯕꯀꯣ ꯍꯣꯏ ꯌꯦꯡꯉꯒꯗꯤꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯨꯝ ꯃꯈꯥ ꯇꯥꯕ ꯇ꯭ꯔꯥꯟꯁ ꯁꯤꯁꯇꯔꯁꯤꯡꯀꯣ ꯐꯠ ꯂꯥꯎꯅ ꯍꯦꯛꯇ ꯅꯨꯄꯤ ꯑꯣꯟꯅꯤꯡꯉꯦ ꯁꯦꯛ ꯆꯦꯟꯖ ꯇꯧꯅꯤꯡꯉꯦ ꯍꯥꯏꯕꯁꯦ ꯄꯩꯁꯥ ꯈꯨꯠꯇ ꯄꯩꯁꯥ ꯂꯩꯔꯁꯨꯅꯦ ꯌꯥꯗꯦꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯐꯥꯔꯁꯇ ꯑꯩꯗꯣ ꯍꯣꯔꯃꯣꯟ ꯇ꯭ꯔꯤꯠꯃꯦꯟ ꯍꯥꯟꯅ ꯇꯧꯔꯅꯤꯕꯀꯣ ꯍꯥꯏꯗꯤ ꯃꯤꯒꯤ ꯅꯨꯄꯥꯒꯤ ꯍꯣꯔꯃꯣꯟ ꯅꯨꯄꯤꯒꯤ ꯍꯣꯔꯃꯣꯟ ꯑꯅꯤ ꯈꯥꯏꯗꯣꯛꯑꯒ ꯃꯤꯑꯣꯏꯕꯁꯦ ꯁꯦꯝꯃꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯧꯗꯣꯏꯁꯤꯅ ꯅꯨꯄꯤꯒꯤ ꯍꯣꯔꯃꯣꯟꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯥꯁꯟꯗꯣꯏꯅꯦꯕ ꯑꯣꯔ ꯃꯦꯕꯤ ꯏꯟꯖꯦꯛꯁꯟ ꯀꯥꯞꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯍꯣꯏ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯈꯣꯏꯅ ꯑꯦꯟꯗ꯭ꯔꯣꯀꯩꯅꯣꯂꯣꯖꯤꯁꯀꯤ ꯗꯣꯛꯇꯔ ꯑꯃ ꯇꯥꯟꯅꯔꯅꯤꯕ ꯍꯣꯏ ꯑꯩ ꯁꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠ ꯄꯟꯖꯍꯧꯒꯦ ꯑꯩꯅ ꯇꯥꯟꯅꯕꯁꯦ ꯀꯩꯅꯣ ꯇꯥꯟꯅꯩ ꯗꯥꯛꯇꯔ ꯑꯆꯧꯕ ꯇꯥꯟꯅꯩꯀꯣ ꯎꯔꯤꯄꯣꯛꯀꯤ ꯖꯦꯅꯤꯝꯁꯀꯤ ꯗꯣꯛꯇꯔꯁꯦ ꯗꯥꯛꯇꯔ ꯑꯆꯧꯕꯗ ꯍꯥꯟꯅ ꯑꯩꯁꯦ ꯍꯣꯏ ꯑꯣꯜꯃꯣꯁ ꯑꯩ 1.5 yearꯗꯤ ꯌꯦꯡꯉꯦ ꯃꯉꯣꯟꯗ ꯑꯗꯨꯗꯨꯒ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯪꯉꯦ ꯄ꯭ꯔꯣꯁꯦꯁꯇꯤ ꯍꯥꯏꯗꯤ ꯍꯦꯛꯇ ꯐꯠ ꯂꯥꯎꯅ ꯑꯩꯗꯣ ꯄꯩꯁꯥ ꯂꯩꯔꯦ ꯍꯥꯏꯔꯒꯁꯨ ꯅꯨꯄꯤ ꯑꯣꯟꯕ ꯌꯥꯗꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯗꯣꯛꯇꯔꯒꯤ ꯀꯩꯅꯣꯁꯦ ꯆꯦꯁꯦ ꯃꯥꯅ ꯑꯣꯜꯃꯣꯁ 1 yearꯒꯤ ꯆꯦ ꯍꯥꯟꯅ ꯄꯥꯏꯊꯣꯛꯑꯒ ꯂꯩꯇꯕ ꯌꯥꯗꯦꯕ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯑꯗꯨꯗꯨꯒ ꯃꯊꯪꯗ ꯑꯩꯁꯦ ꯁꯥꯏꯀꯦꯇ꯭ꯔꯤꯛꯀꯤ ꯗꯣꯛꯇꯔ ꯑꯃꯨꯛ ꯇꯥꯟꯅꯩꯌꯦꯕꯀꯣ ꯍꯣꯏ ꯁꯥꯏꯀꯦꯇ꯭ꯔꯤꯛꯀꯤ ꯗꯣꯛꯇꯔꯁꯦ ꯀꯩꯒꯤ ꯇꯥꯟꯅꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯈꯪꯗꯕ ꯃꯤꯅꯗꯤ ꯍꯥꯏꯔꯛꯀꯅꯤꯕ ꯁꯥꯏꯀꯦꯇ꯭ꯔꯤꯛꯅ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯍꯪꯉꯛꯀꯅꯤꯕ ꯍꯥꯏꯗꯤ ꯍꯣꯏ ꯑꯩꯒꯤ ꯏꯁꯥꯒꯤ ꯂꯩꯔꯝꯃꯤꯕ ꯖꯦꯟꯗꯔ ꯑꯃꯗꯒꯤ ꯑꯩꯁꯦ ꯖꯦꯟꯗꯔ ꯑꯃ ꯑꯣꯟꯊꯣꯛꯑꯒꯦ ꯍꯥꯏꯔꯛꯄ ꯍꯥꯏꯁꯦ ꯑꯃꯔꯣꯝꯗ ꯁꯥꯏꯀꯦꯇ꯭ꯔꯤꯛꯀꯤ ꯂꯥꯏꯟꯗ ꯆꯤꯡꯉꯦꯕ ꯑꯩꯗꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯗꯨꯃꯛꯅ ꯑꯩ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯄꯦꯁꯦꯟꯅꯦ ꯍꯥꯏꯕꯃꯛꯇꯤ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯁꯥꯏꯀꯦꯇ꯭ꯔꯤꯛꯀꯤ ꯗꯣꯛꯇꯔꯗꯤ ꯃꯦꯗꯥꯝ ꯁꯥꯟꯇꯤꯕꯂꯥ ꯁꯤꯒꯤ ꯃꯥꯁꯨ ꯖꯦꯅꯤꯝꯁꯅꯦꯀꯣ ꯍꯣꯏ ꯑꯩ ꯃꯥ ꯇꯥꯟꯅꯩ ꯑꯗꯨꯗꯨꯒ ꯍꯣꯏ ꯁꯥꯏꯀꯣꯒꯤꯁꯨ ꯆꯪꯉꯦꯀꯣ ꯑꯃ ꯍꯣꯏ ꯁꯥꯏꯀꯣꯒꯤꯗꯤ ꯑꯗꯨꯝ ꯑꯣꯜꯃꯦꯛ ꯑꯩꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯝꯗꯥꯏꯗ ꯑꯗꯨꯝ ꯃꯣꯏꯅ ꯗꯣꯛꯇꯔ ꯑꯃ ꯔꯤꯐꯔ ꯇꯧꯕꯤꯔꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯗꯣ ꯃꯇꯝꯗꯣ ꯅꯪꯈꯤꯗꯕꯒꯤ ꯍꯣꯏ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯑꯗꯨ ꯂꯣꯏꯔꯦꯀꯣ ꯑꯗꯨꯗꯨꯒ ꯃꯥꯒꯤ ꯃꯥꯒꯤ ꯆꯦꯁꯤꯡꯁꯦ ꯗꯣꯛꯇꯔꯒꯤ ꯑꯣꯜꯃꯣꯁ ꯌꯥꯝꯗ꯭ꯔꯕꯗ 1 year ꯃꯃꯥꯡꯒꯤ ꯆꯦ ꯂꯣꯏ ป้ꯥꯏꯗꯣꯏꯅꯦꯕ ꯑꯗꯨ ꯄꯥꯏꯔ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯁꯦꯛ ꯆꯦꯟꯖ ꯇꯧꯒꯗꯧꯔꯤꯕ ꯑꯩꯒꯤ ꯗꯣꯛꯇꯔꯁꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯆꯨꯁ ꯇꯧꯖꯔꯒ ꯃꯥꯁꯦ ꯎꯅꯗꯣꯏꯅꯦꯕ ꯎꯅꯔꯒ ꯃꯥꯅ ꯌꯦꯡ ꯈꯣꯠ ꯇꯧꯔꯒ ꯅꯪꯗꯣ ꯑꯗꯣ ꯑꯩꯅ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯖꯗꯣꯏꯅꯦꯕ ꯑꯩꯅ ꯑꯄꯥꯝꯕ ꯃꯇꯝꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯕꯁꯦꯀꯣ ꯍꯥꯏꯗꯤ ꯏꯁꯥꯗꯅꯦ ꯀꯣꯛꯇꯒꯤꯅ ꯈꯣꯡꯕꯁꯦ ꯀꯩꯝ ꯂꯩꯕ ꯌꯥꯗꯦꯕ ꯂꯥꯏꯅꯥ ꯑꯝꯇ ꯑꯩꯅ ꯇꯧꯈꯤꯕꯁꯦ ꯄꯨꯟꯅ ꯕ꯭ꯂꯗ ꯇꯦꯁꯀꯨꯝꯕ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯅ 32 ꯁꯨꯔꯝꯒꯅꯤ ꯑꯗꯨꯅ ꯍꯣꯏ ꯑꯗꯣ ꯍꯣꯏ ꯑꯩ ꯁꯤ ꯃꯇꯥꯡꯗ ꯋꯥ ꯑꯝꯇꯪ ꯍꯥꯏꯖꯍꯧꯒꯦꯀꯣ ꯍꯣꯏ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯤꯡꯁꯦ ꯍꯣꯏ ꯃꯤꯅ ꯎꯕꯗ ꯌꯥꯝꯅ ꯈꯠꯄ ꯂꯥꯡꯕ ꯑꯗꯨꯝ ꯎꯕꯅꯦꯕ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯀꯥꯜꯂꯛꯇꯦꯕꯀꯣ ꯍꯣꯏ ꯈꯠꯂꯦ ꯂꯥꯡꯉꯦ ꯑꯩꯈꯣꯏꯁꯨ ꯆꯠꯄ ꯀꯣꯏꯕ ꯍꯣꯏ ꯃꯤ ꯄꯨꯟꯕ ꯈꯣꯠꯄ ꯄꯥꯝꯃꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯏꯁꯥꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯑꯗꯨꯝ ꯆꯦꯛꯁꯤꯟꯖꯔꯛꯑꯦꯕ ꯍꯥꯏꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯑꯩ ꯄꯨꯟꯁꯤꯗ ꯁꯨꯃꯥꯏꯅ ꯑꯩꯗꯣ ꯀꯩꯅꯣꯝꯃ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯑꯩꯗꯣ ꯂꯩꯔꯤꯕꯅꯤꯅ ꯑꯩ ꯏꯁꯥꯁꯦ ꯀꯩꯝ ꯂꯩꯕ ꯌꯥꯗꯦꯀꯣ ꯀꯥꯏꯅ ꯈꯜꯂꯒ ꯏꯁꯥꯅ ꯌꯥꯝꯅ ꯑꯗꯨꯝ ꯍꯣꯏ ꯐꯤꯔꯦ ꯑꯃ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯧꯖꯔꯒꯅꯦ ꯑꯩ ꯑꯗꯨꯝ ꯂꯩꯔꯛꯑꯦ ꯍꯣꯏ ꯑꯗꯨꯒ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯏ ꯇꯦꯁꯀꯨꯝꯕ ꯑꯗꯨꯝꯕꯒꯤ ꯇꯧꯕ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯆꯪꯉꯦ ꯏꯁꯥꯗ ꯀꯩꯝ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯗꯅꯀോ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯑꯗꯨꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯁꯔꯖꯔꯤꯁꯦ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯔꯤꯀꯣꯕꯔꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯀꯃꯥꯏꯅ ꯇꯧꯈꯤꯕ ꯃꯇꯝ ꯀꯌꯥꯝ ꯆꯪꯈꯤꯕ ꯑꯗꯨꯒ ꯀꯩꯀꯩ
ꯑꯋꯥꯕꯒꯗꯤ ꯊꯦꯡꯅꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯈꯪꯊꯣꯛꯕꯤꯌꯨ ꯍꯣꯏ ꯁꯔꯖꯔꯤꯁꯦ ꯇꯧꯒꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯋꯥꯠꯂꯤ ꯑꯗꯨꯝ ꯋꯥꯕ ꯍꯧꯔꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔ ꯍꯥꯏꯔꯛꯑꯦ ꯅꯪꯗꯣ ꯀꯩꯝ ꯆꯥꯔꯨꯔꯅꯨ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩ ꯁꯦꯡꯅ ꯍꯥꯏꯔ ꯏꯁꯥꯁꯦ ꯈꯔ ꯐꯤꯠ ꯑꯣꯏꯈꯠꯂꯤꯅꯦꯕ ꯑꯩ ꯍꯥꯟꯅꯗꯤ ꯌꯥꯝ ꯀꯪꯉꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯍꯥꯟꯅꯗꯤ ꯋꯦꯠꯁꯦ 60 ꯌꯧꯕ ꯁꯨꯡꯉꯝ ꯉꯝꯗꯦꯕ ꯑꯩꯒꯤ ꯍꯥꯏꯠꯁꯦ ꯑꯩ 5'7" ꯋꯥꯡꯉꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯋꯥꯕꯁꯦ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯂꯤꯀ꯭ꯋꯤꯠ ꯗꯥꯏꯠ ꯇꯧꯔꯦꯀꯣ ꯇꯧꯕ ꯀꯥꯟꯗ ꯏꯌꯥꯡꯁꯦ ꯌꯥꯝ ꯀꯪꯉꯪꯉꯦ ꯑꯗꯒꯤꯗꯤ ꯍꯣꯏ OT ꯂꯣꯏꯔ ꯃꯇꯨꯡꯗꯒꯤꯗꯤ ꯏꯁꯥꯁꯦ ꯆꯠꯄ ꯈꯣꯠꯄ ꯀꯩꯝ ꯉꯝꯗꯦꯕ ꯗꯥꯏꯔꯦꯛ ꯐꯝꯊꯕꯁꯦ ꯁꯨꯡꯉꯝ ꯉꯝꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯍꯣꯏ ꯊꯑꯣꯏꯅ ꯍꯣꯏ ꯄꯨꯔꯥ ꯐꯖꯅ ꯒꯤꯠ ꯌꯥꯎꯅꯒ ꯐꯝꯊꯕ ꯈꯣꯠꯄ ꯉꯝꯕ ꯍꯥꯏꯔꯒꯗꯤ ꯑꯥꯐꯇꯔ 2 monthsꯀꯤ ꯃꯇꯨꯡꯗ ꯉꯝꯃꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯆꯠꯄ ꯈꯣꯠꯄ ꯑꯗꯒꯤ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯨꯔꯤꯟ ꯄꯥꯁꯀꯨꯝꯕ ꯑꯗꯨꯝ ꯇꯧꯕ ꯈꯣꯠꯄꯁꯤꯗꯤ ꯑꯃꯨꯛ ꯑꯥꯐꯇꯔ ꯁꯔꯖꯔꯤ ꯃꯇꯨꯡ 15 daysꯇ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯀꯦꯊꯦꯇꯔ ꯍꯥꯞꯄꯁꯦ ꯂꯧꯊꯣꯛꯑꯦꯕꯀꯣ ꯑꯗꯨ ꯂꯧꯊꯣꯛꯄꯗꯒꯤ ꯑꯗꯨꯝꯗꯤ ꯐꯖꯅꯕꯨꯗꯤ ꯑꯗꯨꯝ ꯇꯧꯔꯦꯕ ꯍꯥꯏꯗꯤ ꯀꯩꯝꯇꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯩꯒꯤꯗꯤꯀꯣ ꯍꯣꯏ ꯑꯩꯒꯤ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯃꯣꯏꯒꯤꯁꯨ ꯃꯤꯅꯒꯗꯤ ꯍꯥꯏꯌꯦ ꯃꯣꯏꯒꯤ ꯁ꯭ꯇꯥꯐꯅ ꯅꯪꯒꯤ ꯗꯥꯎ ꯌꯥꯝ ꯌꯥꯔꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤꯗꯤ ꯁꯨꯃꯥꯏꯅ ꯁꯔꯖꯔꯤ ꯇꯧꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯑꯣꯏꯅ ꯃꯤꯗꯤ ꯌꯨꯔꯤꯟꯁꯦ ꯄꯥꯁ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯥꯏꯌꯦꯕ ꯍꯥꯏꯗꯤ ꯌꯨꯝꯗ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯒ ꯌꯨꯝꯗ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯒꯤꯅ ꯑꯃꯨꯛꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯐꯖꯅꯗꯤ ꯌꯨꯔꯤꯟꯁꯦ ꯇꯧꯔꯒꯅꯦ ꯑꯩꯒꯤꯁꯨ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯔꯤꯟꯁꯦ ꯑꯩꯈꯣꯏ ꯇꯧꯕꯁꯤꯗꯅꯦ ꯑꯗꯨꯝ ꯂꯤꯔꯒꯦ ꯋꯥꯔꯤ ꯍꯥꯏꯐꯦꯠꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯑꯗꯨꯝ ꯇꯧꯃꯟꯗꯅꯅꯦ ꯑꯩꯁꯦ ꯑꯃꯨꯛ ꯅꯣꯡꯉꯥꯜꯀꯥꯟꯗ ꯑꯃꯨꯛ ꯃꯣꯏꯁꯦ ꯃꯦꯁꯦꯖ ꯊꯥꯅꯔꯒ ꯃꯣꯏꯅ ꯑꯃꯨꯛ ꯂꯥꯛꯑꯣ ꯆꯠꯂꯒ ꯑꯃꯨꯛ ꯀꯦꯊꯦꯇꯔꯁꯦ ꯑꯃꯨꯛ ꯍꯥꯞꯄꯦꯕ ꯑꯩꯁꯨ ꯍꯥꯞꯄꯒ 7 days ꯑꯃꯒ ꯑꯃꯨꯛ ꯀꯦꯊꯦꯇꯔ ꯍꯥꯞꯄꯒ ꯂꯩꯔꯦꯅ ꯑꯩꯁꯦ ꯂꯩꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯗꯨꯒꯤ ꯑꯃꯨꯛ 7 daysꯀꯤ ꯃꯇꯨꯡꯗ ꯂꯧꯊꯣꯛꯄꯗꯒꯤꯗꯤ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯦꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯩ ꯑꯗꯒꯤꯗꯤ ꯍꯣꯏ ꯆꯠꯄ ꯈꯣꯠꯄ ꯍꯥꯏꯔꯒꯗꯤ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯁꯦꯛꯑꯒ ꯆꯠꯂꯦ ꯍꯥꯏꯗꯤ ꯄꯨꯔꯥ ꯒꯞ ꯆꯠꯄ ꯈꯣꯠꯄ ꯊꯥꯡꯕ ꯆꯦꯟꯕ ꯑꯝꯇ ꯉꯝꯗꯦꯕ ꯑꯗ ꯑꯩ ꯃꯇꯝꯗꯣ ꯈꯜꯂꯤꯀꯣ ꯊꯃꯣꯏꯗ ꯑꯁ ꯑꯩꯁꯦ ꯀꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯁꯥꯅꯕꯨꯗꯤ ꯄꯥꯝꯖꯔꯒꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯔꯀꯥꯟꯗꯗꯤ ꯑꯃꯨꯛ ꯏꯁꯥꯁꯦ ꯑꯅꯥꯕ ꯂꯣꯏ ꯀꯥꯎꯋꯦ ꯑꯗꯣ ꯃꯇꯝꯗꯨꯗꯤ ꯈꯜꯂꯦ ꯑꯁ ꯑꯩꯁꯤꯕꯨ ꯍꯥꯟꯅꯒꯤ ꯇꯥꯏꯞꯇꯒ ꯆꯠꯄ ꯉꯝꯃꯛꯀꯗ꯭ꯔꯅꯦ ꯐꯝꯊꯕ ꯉꯝꯃꯛꯈꯤꯗ꯭ꯔꯅꯦ ꯏꯁꯥꯁꯦ ꯀꯥꯏꯅ ꯈꯜꯂꯒ ꯏꯇꯣꯝꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒ ꯌꯥꯎꯕꯗꯣ ꯑꯁ ꯑꯩꯁꯦ ꯑꯁ ꯑꯔꯦꯝꯕꯩ ꯇꯧꯔꯝꯃꯦꯗ ꯑꯁ ꯀꯩꯅꯣꯅꯦ ꯀꯥꯏꯅ ꯈꯜꯂꯒꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯥꯁꯦ ꯍꯣꯏ ꯅꯥꯁꯨ ꯅꯥꯕ ꯄꯦꯟ ꯁ꯭ꯋꯦꯂꯤꯡꯒꯨꯝꯕꯁꯨ ꯂꯩꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯈꯜ ꯑꯗꯨꯝ ꯈꯟꯖꯤꯜꯂꯒ ꯑꯁ ꯑꯩꯁꯦ ꯑꯔꯦꯝꯕꯩ ꯇꯧꯔꯝꯃꯦꯗ ꯏꯁꯥꯁꯦ ꯀꯥꯏꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯩ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯄꯁꯦ ꯆꯠꯄꯩ ꯑꯗꯨꯝ ꯉꯝꯃꯦ ꯀꯥꯕꯛ ꯁꯦꯛꯑꯒꯀꯣ ꯑꯗꯨꯒ ꯄꯨꯔꯥ ꯐꯖꯅ ꯐꯝꯕ ꯐꯖꯅ ꯂꯦꯞꯄ ꯆꯦꯟꯕ ꯆꯠꯄꯁꯦ ꯐꯖꯅ ꯉꯝꯕꯁꯤꯗꯤ 2.5 months ꯆꯪꯉꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯐꯖꯅ ꯑꯗꯨꯝ ꯉꯝꯃꯦ ꯇꯞ ꯇꯞꯅ ꯑꯗꯨꯝ 2.5 monthsꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯁꯝ ꯅꯥꯀꯟꯗ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯇꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒ ꯄꯣꯠꯆꯩ ꯊꯥꯡꯕ ꯍꯦꯚꯤ ꯑꯣꯏꯕ ꯋꯦꯠꯀꯨꯝꯕ ꯊꯥꯡꯒꯠꯄ ꯉꯝꯕ ꯈꯣꯠꯄꯒꯤ ꯑꯗꯨꯒꯨꯝꯕꯗꯤ ꯌꯥꯎꯈꯤꯕ꯭ꯔꯥ ꯉꯝꯃꯛꯈꯤꯕ꯭ꯔꯥ ꯄꯨꯔꯥ fully recover ꯇꯧꯈꯤꯕ꯭ꯔꯥꯕ ꯀꯩꯅꯣꯁꯤꯗ 2.5 monthsꯤꯗ ꯍꯣꯏ 2.5 months ꯑꯗꯣ ꯍꯣꯏ almost ꯃꯣꯏꯅ 3 months ꯊꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ 2.5 ꯑꯗꯨꯝ ꯉꯝꯃꯛꯑꯦ ꯑꯗꯨꯒ ꯍꯣꯏ ꯌꯥꯝ ꯀꯟꯅ ꯑꯔꯨꯝ ꯑꯔꯥꯛꯇꯤ ꯊꯥꯡꯈꯤꯗꯦ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯣꯄꯔꯦꯁꯟꯁꯦ ꯃꯦꯖꯔ ꯑꯣꯄꯔꯦꯁꯟ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯖꯁ ꯃꯥꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯤꯆ ꯅꯨꯡ ꯇꯧꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯈꯤꯇꯪ ꯄꯣꯠꯇꯣ ꯃꯣꯏꯅ ꯊꯥ 3 ꯍꯥꯏꯔꯒꯅꯦ ꯊꯥ 3 ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯊꯥꯔꯛꯑꯦꯕ ꯑꯗꯨꯅ ꯑꯩ ꯊꯥ 3ꯗꯣ ꯍꯣꯏ ꯀꯩꯝ ꯇꯧꯈꯤꯗꯦ ꯑꯗꯨꯝ ꯑꯗꯨꯒ ꯍꯣꯏ ꯑꯗꯨꯝ ꯍꯣꯏ ꯆꯠꯄ ꯈꯣꯠꯄ ꯉꯝꯃꯛꯄ ꯑꯗꯨꯒꯨꯝꯕꯒꯤ ꯍꯥꯏꯔꯒꯗꯤ ꯊꯥ 2 ꯃꯈꯥꯏ ꯃꯇꯨꯡꯗ ꯉꯝꯃꯛꯑꯦꯀꯣ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯈꯣꯠꯄ ꯍꯧꯔꯛꯄꯁꯤꯅ ꯑꯥꯐꯇꯔ 3 monthsꯇꯒꯤ ꯑꯗꯨꯝ ꯍꯧꯔꯛꯑꯦ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯗꯨꯝ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯐ꯭ꯂꯦꯕꯤ ꯍꯧꯖꯤꯛꯇꯤ overall loina process loigre hojik transform tawre nupi olabani ado nangna pamjaba true self to hojik se leirabani ko thamuida kai phau nam harauba kwa nungaiba regret leitabra regret leite ai sungai leite aduma hoi asi matang se ai haige bako ai regret sungai leite ngasai ai mama na panjaki bedo ai sana pamjaba potu isana ai mai pangna ba haidi tangsan ga dabani ba hoi natabida ai do wari ni khogi haidi ai do stoke da haidi kido doino da haidi mi se hainadra ahalamana haidi isana pamjaba pot ama phangagadi isase haraubi nungai punsido haidi harauba nungai punsi ma oi hainadra aduna ꯑꯩꯉꯣꯟꯗꯗꯤ ꯔꯤꯒ꯭ꯔꯦꯠꯀꯤ ꯑꯣꯏꯅꯗꯤ ꯀꯩꯝ ꯂꯩꯇ꯭ꯔꯦꯀꯣ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯨꯒ ꯍꯣꯏ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯑꯩ ꯅꯨꯄꯤꯒꯤ ꯃꯄꯣꯛ ꯌꯥꯝ ꯄꯥꯝꯖꯔꯛꯄꯗꯣ ꯍꯣꯏ ꯑꯩ ꯏꯁꯥꯅ ꯍꯣꯏ ꯍꯧꯖꯤꯛ ꯍꯣꯏ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯍꯣꯏ ꯁꯥꯏꯟꯁꯅ ꯑꯣꯏꯔꯒꯁꯨ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯗꯣ ꯅꯨꯄꯤ ꯑꯃ ꯑꯩ ꯏꯁꯥ ꯑꯣꯏꯖꯔꯦ ꯍꯥꯏꯕꯁꯦ ꯍꯣꯏ ꯑꯗꯨꯝ ꯑꯗꯨꯗꯨꯅ ꯑꯩꯗꯣ ꯏꯁꯥꯗ ꯌꯥꯝ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯍꯣꯏ ꯑꯗꯨ ꯐꯥꯎꯋꯦ ꯍꯥꯏꯇꯥꯕꯅꯦ ꯀꯩꯒꯨꯝꯕ matamje hangkatlaga chatpe yaramaba haibadi time travel ki oithopase leiba taragadi nangje hojik nangna angang oiringai tuda chatpa phangena khaloko hojik leiriba nangi fibam sina nangi angang oiringai ki
nasadu da ko kari haini hoi chat pa se amu hangka na chat pa yara ga di ko ai dum hairani da haini ai do angang oi kan de gi ai do isa se dum ai nupa na pula ba sai nupi ni khanja dum hingsa re ba gi seng do na haidi dum ai do ai hoi no ma de ai dum sai nupi oi ra khini ai nupi oi ra kani hoi dai di hoi ai do ai gi ngam sa bi dai hotna jara ga ai nupi haksang am sai pan gani hai ba do ai adu ma hai ni hai ta okay Flabie hojik se nangi kano za punsi je change tore haina khanbra chada confidence lebi bra adu nangi outlook point of view di kai toge nagadi khalli hoi ai gi punsi sa hoi ai se hoi change tore hoi ai do haidi hana la yam putai dum change tore kwa ai nupi oi zari ba hojik hoi haidi trans woman hai se woman hai nupi ne ba ai nupi oi zari ba ko hojik aduga hoi aina hoi ai surgery loi re ai do ai gi pam sa baning mathung e ka so matung da ai sum tawi khanja ba se hoi haidi dum thabak kumba adum bagi di higher rate ka ai sum khanja ba se hoi adi samaj ki orasu ama bi yoina po banina phaba thabak khradi tarom ga jimi obo kuti make ko gi pandam ni dana ko hoi aina sum khan ba se hoi ai se sum ai gi sum dream ama di lai zai ai se sum haidi ai se hen ko na sum haidi hoi kana lai za dream gi sum haidi orphan gumba ha ge ka khanjai bo ko hoi aduga stan ama tang hayoge ai se hoi ai nu pi oi re ba ado hoi ai se ai khangna bai boyfriend su lai bo ko ada ai na haini se haidi akhoi gi manipur society gi ne yam da haisa ke ba akhoi gi hoi mi se nushi ba gender khai de ba haidi gender si sai sana na tau ba ne ba duga haidi haidi nusi ba hai ba si di wari ni ai gi wakhal channel ba mi do adu gi feeling du ne ba adu gi nushi na bala ka do ne ba adu na haidi hoi ai gi makhata ba life se hoi ai se kanano khangaga ai bu nushi bi ra ga di ko hoi ai su haidi su hoi ai su haidi mi ba se partner yo ga ni hing ba di ya de na na hoi ai su marak si dai kanam to ga mo ge ko hojik boyfriend lei na su hai ge ko yum pan gi plan de lebi hoi yum ban mi gi plan se hoi lei ba ai haidi paning ba paning ha ba di ma akhoi su nupi oi ba ne ba hoi paning ba ko do hoi paning ngam ga ni ba ai dang na te ba si di hai lei ba ai di adom ai gi trans community ai gi trans so now sing se moi loi paning hoi example nupi nupa si de mulai na sema abane ba hoi moi di dum compulsory pan do ba ne ba aduga hoi akhoi na mu hai di trans hai ba wa hai transgender hai ba ama oira ibanina adamu khoi khoina mu akhoi sina mu trans woman na do oira ibanina ko ado hoi paning gani ba loina mak mi khudi ma hai akhoi khoi sa di mi ba se nushina bas loi thengna abanina akhoi su pi ni khalla banina akhoi su yum paning nge ai gi partner duga lamina ni nge ba akhoi su ko ado hoi pan gi di khalle aduga sima tang sa ko hoi akhoi gi ne mase ai gi partner gi sa ma kha po le ba akhoi manipur gi seng na haira ba da ko ai gi boyfriend duga ai ga nushina ni ba ado nusna matam da akhoi society haira ani ba haidi nanga tai du bu haidi ai hoi ai di modum ai di stand tau rani ba ai gi boyfriend da magda haidi ai di kana abduction dai ngoda kishun haidi no lak cha banina aduga ai boyfriend odu mi da magi hoi friend circle dagi khangde or family de mo society dagi badan bi de ba am lak de ba haidi khoi gi ke haita re motivate kum ba ba haidi khoi gi asnanga toy thamok to bu oi dori bo adu bu oi ba ya dori bo haidi masidi hoi ai gi khangai ba ai gi boyfriend ai gi nam de stand to bi ma thau tai hoi ma face to ba tare adu ga hoi ai nga sa hai gi ba do ai se kana no khanga ai bu nu shi bi mi ma da ka tai ba haidi ma se shi da gi shi orak pani ko na ha ga ai nam de stand to bi ba ai bu nu shi bi ba adu da hoi adu na adu main to ba ni na chaga di hoi akhoi society se mam lui ga na ko haidi akhoi society se di wari ni mi se aphaba tawra na dum thawang na khana ba phatta ba tawra na dum mi just my namda na thamba society na ado lohong ge habidi khalle habigi maram di hoi ai sen haido ke ngasi buk ta di hoi akhoi manipur da sudum hoi mayaf dum ubira mani ko haidi seng na habada transmen na maga nupi mi phanam lohong dum yang na gare ba haidi hoi samna habada nupi ma sen dum lohong na dum ya na gare ba adu ga akhoi transgender khudi mak se akhoi khoi nushina ba mi loi thamme ba lai ba ka shu lai ta ba lai ma dum lai yang gani akhoi thamoi da thamoi pa li ne feelings powering e ba ko adu duga akhoi gi na mu ne habadi thawoi na ma khoi se ai gi partners na lohong as dana lower dana lai as na ba kana mu society family mu haira ani ba dagi di da mu haira ani ba ko khoi hoi if trans or ngai ma tam da mu sma haira ani ba
angang yaugadra samu nainara aniba ado wari ni ko example akoina yamna migi chakhatpagi matau tamu gi habe wana tab hoi tamsu tamnari sini mi singse ko ado haidi migi hoisidi mi do kitang wakhal kitang chawthok mi dakar taiba haidi ke haitare haidi mi se hojima tamedi wari ni nupi asengba ishona tharak nupi asengba bukta macha yawdaba me am lai shidi haidi sumaina kitang wakhal chawthok mi gumba kwa adumba kwa aduga hoi lohong badi pame habe maram di anyo se haisagi bado hoi transmen ga nupi ga lohong badi me am lai re aduga hoi ngasi bukta atopa foreign country da budi hoi adum gay masen longna ba trans masen adudi me am lai ko mi gidi aduga koi Manipur di laitri adubu hoi aigi sum asa haigadra aigi wakhal haigadra hoi aina hoi sum haidi aigi mamangda tawrakpa layam bayai layam da bedum di khangudre ko wari oina aduga ai hongge di khalle adubu hoi aina khali se kai ha matam da aina sai mamang sa haizagi bedo mioi ba ha se mioi na pu agadi history ma thamam ga da bani ba haidi aphabu oigira phatabu oigira habidi aigi hayeng le hori ba makhata bana aigi mingchat tu ne ba mioi ba se haidi example ai government thaba achawam tawre haraga phataba mim oide du mingchat tu kana ba oide ba haidi aina ai bonu shibe banu pamna ai ga lohonga ai lobi ki ba haise mi loi khangdoi ne ba khangwa matam da ai ki makhata ba hawrei ba angang ga nasu moi su inspire oi du inspire oi hodoi ne ba sumain ta babu yare he adudi haraga haidi adadi hoi sena haraba da adugu manu pa se akhoi Manipur ka tang ani thokani ba ko ai adum ai khangjai ba tang thokani ba haidi ai sa hai ga khoi di society am lui ba khoi gi di hoi ai si mak ta ai su smile hai se phasna hai se mi na yeng wa ta mu mi su dum bet ka ba na su pi mi yaw te ni ba ma cha ai cha pop ka dra du ai to sam yaw te ni ba khang ni ba ado khoi gi ke hai ta hai di thamam ge di khalle history ama di ko hai sum lohong ninge lohong ning da ba mak ti hai roi ke lohong ninge loi lohong ningam gani ado ai lohong ning ba se phawe hai ai na ga sum ahan bo na oi charaga ai gi hawre ba mayam da history mo hening ba do haidi ma do kanano kai hadi Flabie do kai haina matam da ma do thaina smai nu pi on gi bani da gi ma do ma ji sai fa ma gi nu pa do na ma thai low gi bani duga hanga hara ga di ai gi makhata ba mi ga na su hawre ba mayam na su mo da knowledge sam su le hawre ga mo de sena hai ba khata ba phau de da hana ya da ba gi sum koina mayam na phatti de gi si tongna do ba thabang ni chen na ma su thadat poi du ne ba thadat poi du ne ba hoi akhoi ne masih change se hoi akhoi na habati hekta ai society nam ghai chat ke habat natte ba ai na sa hai gi bado hai di hoi mai am thola kani basi matang de di ai na sa ai na hai zabat hai hoi se di akhoi gi amaga understanding hoi men no ne hoi men no ai gi partner se ai gi yam understanding le na masan tai ba du hoi mana ai dam stand dau bi ba habati ai se kana no khanga ai bu nu shi bi ba do ai bu loina bi ba do adu ga hoi masu hoi ai gi partner do masu nupa ne ba ma men oi poti ma ne ba ma di ma gi family dagi ma da badal na pira kani ba hai anga toi du kai no du hongna bro pro ko se chatna de ko te am haira kani ba ado mana hoi ta seng na khoi su ta seng nu shi bi ba mi ma oya ga di hai di hoi hai di ya da ba poto ya han ba di ai da na hai di example thaina mata ma da ahlama na hai nei ba kai no he nupa da gi nupi on basibu yana rabani hojukta ai se hojukta ne thengna ba miyok tang na e badum aingonda haige sum ai gi khangna ba mina ai nupi oleina khangba matam na mina ga dum ai jo nu shibi bagi dumai haibi nu khonu mangonda di ma mi nupi on jara bani ka haiba matam da ma nupi oira bani hai matam da ne kai no hai se bo adubu yara bani ka haiba mi am jawe bas mai mi se ko aduna haidi ke hai tare akoina hoi face na ma su tawba ma thau tare society se ko aduga hoi ka do bisu yaro do no hai bani akoi shumi hoi bani hai di hoi ayang sa hai hoi trans men di loi lo hong ba yana re shi di aduga ngasi buk ta hoi ta se nga trans men na ma di nu pa am ta na chong thora ga lo hai ba se ai thengna dri ba khoi Manipur hoi fi khalaga di hoi ta se nga hai tare demotivate ko ba phau ba de gi sa de ninghan na ba ga di phau di yawi ba ai ninghan na ba di phau de ba maram se hoi ai se na dum hai do ke hoi ai boyfriend ni am lai de ko dum hai do ong ge se na adu bu hoi am ta oi de nga ngasi buk ta oi de ba oi de hai ba maram di khangna ni ko khangna bhai so yam phasna nupa ma nupi ma khangna ba mai phas loi loina ni khangna ni du ga ne thawaina haidi pusi la mi chamina hai kan da ni haira ani ba matam du smai hai ba nang ni pisun na ta haira ani ba ko hoi ai suma nu shi ba dam ta ni pi on tho ge ba pesa ting ge isa wa ge wari ni ko adu ga mo law da hai kan na mo ai family na ai society na adu hai ba mo la e ba dun na ninga na ba like te du bo ai dum hai ge ai ga khangna ba haidi ai ga khangna ba boyfriend ne ai na hai ba hoi
ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯃꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯑꯩꯒ ꯉꯁꯤ ꯑꯩꯒꯤ ꯄꯥꯔꯠꯅꯔꯒ ꯊꯦꯡꯅꯔꯤꯁꯦ ꯊꯦꯡꯅꯧꯗꯕꯃꯩ ꯊꯦꯡꯅꯔꯤꯅꯦꯕ ꯑꯗꯨꯗ ꯍꯣꯏ ꯅꯨꯡꯁꯤꯅꯕ ꯂꯣꯏ ꯊꯨꯡꯅꯅꯤ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯗꯨ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯊꯦꯡꯅꯔꯤꯕ ꯇꯥꯡꯀꯛ ꯈꯔꯗꯨꯗꯗꯤ ꯃꯥꯅ ꯌꯥꯝ ꯁ꯭ꯇꯦꯟ ꯇꯧꯕꯤꯕ ꯃꯊꯧ ꯇꯥꯏꯗꯅꯀꯣ ꯑꯗꯨꯗꯨꯒ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯑꯗꯨꯝ ꯍꯥꯏꯌꯦ ꯍꯥꯏꯗꯤ ꯍꯣꯏ ꯅꯪ ꯑꯗꯨꯝ ꯉꯝꯅꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯂꯨꯍꯣꯡꯁꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯩꯔꯦ ꯑꯗꯨꯗꯤ ꯑꯩ ꯅꯤꯡꯍꯟꯅꯕꯗꯤ ꯀꯩꯝꯇ ꯍꯣꯡꯒꯦꯁꯨ ꯑꯗꯨꯝ ꯈꯜꯂꯦ ꯍꯣꯡꯁꯨ ꯍꯣꯡꯒꯅꯤ ꯍꯣꯏ ꯍꯣꯡꯁꯨ ꯍꯣꯡꯒꯅꯤ ꯑꯗꯨꯒ ꯍꯣꯏ ꯑꯩ ꯉꯁꯤꯕꯨꯛꯇ ꯍꯣꯏ ꯑꯩꯅ ꯁꯨꯝ ꯈꯟꯖꯕ ꯗ꯭ꯔꯤꯝꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯑꯗꯨꯝꯗꯤ ꯊꯨꯡꯍꯟꯕꯤꯀꯣ ꯏꯁꯣꯔꯅ ꯍꯣꯏ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯏꯁꯣꯔꯁꯨ ꯅꯤꯡꯗꯕ ꯌꯥꯗꯦꯕ ꯍꯣꯏ ꯃꯦꯟ ꯑꯣꯏꯅ ꯏꯁꯣꯔꯁꯤꯅꯦꯕ ꯑꯗꯨꯒ ꯑꯩꯅꯒ ꯁꯨꯝ ꯅꯨꯄꯥꯗꯒ ꯂꯨꯍꯣꯡꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅ ꯑꯍꯥꯟꯕꯒ ꯑꯣꯏꯖꯅꯤꯡꯕꯗꯣ ꯑꯣꯏꯌꯦꯕ ꯍꯥꯏꯗꯤ ꯁꯨꯝ ꯋꯥꯈꯜꯁꯦ ꯌꯥꯝ ꯀꯟꯅ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯗ꯭ꯔꯤꯕꯒꯤ ꯑꯗꯨꯝꯕ ꯈꯜꯂꯤꯒꯗꯤ ꯈꯪꯗꯦꯀꯣ ꯁꯨꯝ ꯑꯣꯏꯖꯅꯤꯡꯉꯦꯕ ꯍꯥꯏꯗꯤ ꯁꯨꯝ ꯃꯤ ꯃꯌꯥꯝꯗ ꯑꯗꯨꯃꯛꯇꯤ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯎꯅꯤꯡꯕ ꯑꯃ ꯐꯥꯎꯕꯗꯣ ꯏꯁꯥꯁꯨ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯑꯗꯨ ꯐꯥꯎꯋꯦ ꯑꯗꯣ ꯑꯗꯨꯗꯤ ꯍꯣꯡꯒꯅꯤ ꯑꯥꯐꯇꯔ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯝꯒꯦ 2 yearsꯀꯤ ꯃꯇꯨꯡꯗꯗꯤ ꯍꯣꯡꯕ ꯌꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯑꯣꯏꯕꯁꯨ ꯑꯣꯏꯖꯒꯦ ꯑꯣꯏꯖꯅꯨꯀꯣ ꯑꯩꯈꯣꯏꯒꯤ ꯂꯤꯇꯤꯚꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯋꯤꯁ ꯄꯤꯖꯔꯤ ꯐ꯭ꯂꯦꯕꯤ ꯍꯧꯖꯤꯛꯁꯦ ꯖꯦꯟꯗꯔ ꯆꯦꯟꯖ ꯇꯧꯅꯤꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯏꯁꯤꯡꯗꯗꯤ ꯀꯩꯀꯩ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯄ꯭ꯔꯣꯁꯦꯁꯁꯦ ꯇꯧꯕꯗ ꯁꯨꯃꯥꯏ ꯈꯪꯗꯕꯁꯨ ꯂꯩꯔꯝꯗꯣꯏꯅꯤꯀꯣ ꯁꯦ ꯍꯥꯏꯗꯤ ꯖꯦꯟꯗꯔꯁꯦ ꯆꯦꯟꯖ ꯇꯧꯅꯤꯡꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗꯤ ꯈꯪꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯗꯣꯏꯅꯤ ꯐ꯭ꯂꯦꯕꯤꯗꯤ ꯍꯛꯊꯦꯡꯅꯅ ꯃꯁꯤ ꯈꯪꯉꯕꯅꯤ ꯂꯣꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯖꯦꯟꯗꯔ ꯆꯦꯟꯖ ꯇꯧꯅꯤꯡꯉꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗꯗꯤ ꯀꯩꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯄ꯭ꯔꯣꯁꯦꯁꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯏꯁꯥꯒꯤ ꯑꯄꯥꯝꯕꯁꯤꯗꯤꯀꯣ ꯏꯁꯥꯅ ꯑꯗꯨꯝ ꯆꯠꯆꯒꯗꯕꯅꯦꯕ ꯑꯗ ꯀꯩꯁꯨ ꯍꯥꯏꯕꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯃꯃꯥꯡꯗꯁꯨ ꯑꯐꯕ ꯇꯥꯔꯛꯀꯅꯤ ꯐꯠꯇꯕ ꯇꯥꯔꯛꯀꯅꯤ ꯍꯣꯏ ꯁꯞꯄꯣꯔꯠ ꯂꯥꯛꯀꯅꯤ ꯁꯞꯄꯣꯔꯠ ꯂꯥꯛꯑꯣꯏ ꯀꯣ ꯍꯣꯏ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯑꯗꯨꯝ ꯂꯣꯏ ꯁꯝꯖꯜꯂꯒ ꯍꯣꯏ ꯍꯪꯉꯛꯑꯦ ꯑꯩꯒꯤ ꯁꯨꯝ ꯍꯣꯏ ꯑꯩꯁꯦ ꯈꯪꯕꯤꯕ ꯑꯩꯒꯤ ꯇ꯭ꯔꯥꯟꯁ ꯀꯝꯃꯨꯅꯤꯇꯤꯗꯒꯤ ꯏꯅꯥꯎꯄꯤꯁꯤꯡꯅ ꯑꯉꯥꯡꯁꯤꯡꯅ ꯌꯥꯝ ꯍꯪꯉꯛꯑꯦꯕ ꯆꯦꯆꯦꯁꯦ ꯅꯨꯄꯤ ꯑꯣꯜꯂꯕ ꯃꯥꯜꯂꯤ ꯑꯗꯣ ꯆꯦ ꯑꯩꯈꯣꯏꯁꯨ ꯆꯦꯗ ꯍꯦꯜꯞ ꯇꯧꯕꯤꯌꯣ ꯈꯣꯠꯂꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯣꯟꯅꯤꯡꯉꯤ ꯈꯣꯠꯂꯤ ꯀꯩꯀꯩ ꯆꯪꯕ ꯈꯣꯠꯄ ꯑꯗꯨ ꯃꯌꯥꯝ ꯍꯪꯉꯛꯑꯦꯕꯀꯣ ꯑꯩ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯕꯤꯕ ꯑꯩ ꯃꯤꯁꯦ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯁꯥꯃꯛꯇ ꯑꯩ ꯊꯦꯡꯅꯈꯤꯕꯀꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯗꯦꯕ ꯌꯥꯝꯅ ꯑꯩ ꯏꯁꯥꯁꯦ ꯍꯣꯏ ꯑꯩ ꯃꯤ ꯃꯁꯛ ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏꯒꯦꯀꯣ 2017 ꯁ꯭ꯋꯥꯏꯗ ꯅꯨꯄꯤ ꯑꯣꯟꯈꯤꯕꯅꯦꯀꯣ ꯑꯗ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯀꯥꯟꯗꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯊꯑꯣꯏꯅ ꯑꯩꯈꯣꯏꯗ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯗꯣꯛꯄꯤꯗꯕꯗꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯁꯤꯁꯦ ꯍꯥꯟꯅ ꯇꯧꯒꯗꯕꯅꯤ ꯑꯗꯒꯤꯗꯤ ꯍꯥꯏꯗꯤ ꯁꯤꯃꯨꯛꯀꯤ ꯆꯥꯡ ꯆꯪꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯗꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯋꯥꯍꯩꯒꯁꯦ ꯈꯤꯇꯪ ꯑꯃ ꯑꯗꯨꯝ ꯍꯥꯏꯔꯒ ꯑꯗꯨꯝ ꯑꯗꯨ ꯀꯩꯅꯣ ꯇꯧꯔ ꯁꯝꯖꯟꯈꯤꯕꯤ ꯆꯥꯎꯔꯥꯛꯅ ꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯗ ꯁꯦꯜ ꯑꯣꯏꯅ ꯀꯌꯥꯃꯨꯛ ꯆꯪꯈꯤ ꯑꯗꯣ ꯁꯦꯌꯔ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯒꯦ ꯑꯗꯨꯝ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁ ꯆꯪꯈꯤꯕꯁꯦ ꯍꯣꯏ 5,50,000 ꯑꯗꯨꯃꯥꯏꯅ ꯆꯪꯈꯤꯀꯣ ꯑꯗꯨꯒ ꯍꯣꯏ ꯑꯗꯨꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯦꯡꯅꯩꯌꯦꯕ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯖꯦꯟꯗꯔ ꯆꯦꯟꯖ ꯇꯧꯅꯤꯡꯕ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗꯗꯤ ꯀꯔꯤ ꯃꯣꯇꯤꯚꯦꯁꯟ ꯍꯥꯏꯇꯥꯔꯦꯅꯦ ꯀꯩꯀꯩ ꯑꯦꯗꯚꯥꯏꯁꯀꯨꯝꯕꯒꯗꯤ ꯄꯤꯅꯤꯡꯕ ꯂꯩ ꯍꯣꯏ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗꯨꯗꯤ ꯏꯁꯥꯅ ꯑꯗꯨꯝ ꯅꯤꯡꯕ ꯊꯨꯡꯅꯕ ꯍꯣꯠꯅ ꯇꯥꯕꯅꯤ ꯇꯧꯕ ꯇꯥꯕꯅꯤ ꯅꯤꯡꯍꯟꯅꯗꯅ ꯏꯁꯥꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯨꯗꯤ ꯍꯥꯏꯗꯤ ꯑꯩꯅ ꯄꯣꯠ ꯑꯃ ꯄꯥꯝꯕ ꯍꯥꯏꯁꯦ ꯑꯩ ꯗꯣꯛꯇꯔ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯔꯗꯤ ꯑꯩ ꯑꯣꯏꯅꯕ ꯍꯣꯠꯅ ꯇꯥꯕꯅꯦꯕ ꯐꯣꯀꯁ ꯄꯤꯔꯒ ꯑꯗꯨꯅ ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯥꯝꯃꯛꯄꯅꯤꯅ ꯍꯣꯏ ꯑꯩꯗꯧꯅ ꯄꯥꯝꯃꯛꯄ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯗꯣꯏꯅꯦꯕ ꯑꯗꯣ ꯃꯣꯏꯁꯨ ꯑꯗꯨꯝ ꯍꯣꯏ ꯍꯣꯠꯅꯕꯤꯌꯣ ꯃꯌꯥꯝꯁꯨ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯇ꯭ꯔꯥꯟꯁ ꯁꯤꯁꯇꯔ ꯂꯩꯔꯤꯕ ꯃꯌꯥꯝ ꯀꯣ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯣꯟꯖꯅꯤꯡꯕ ꯍꯥꯏꯗꯤ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯑꯣꯟꯅꯤꯡꯕꯁꯤꯗꯤ ꯁꯔꯖꯔꯤ ꯇꯧꯅꯤꯡꯕꯁꯤꯗꯤ ꯃꯤꯒ ꯃꯤꯒꯗꯤ ꯋꯥꯈꯜꯗꯤ ꯃꯥꯟꯅꯗꯦꯕ ꯍꯥꯏꯗꯤ ꯃꯤꯁꯦ ꯑꯣꯟꯅꯤꯡꯕꯁꯨ ꯂꯩꯔꯝꯒꯅꯤ ꯑꯣꯟꯅꯤꯡꯗꯕꯁꯨ ꯂꯩꯔꯝꯒꯅꯤ ꯑꯩꯅ ꯂꯣꯏꯅꯃꯛ ꯈꯪꯉꯨꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯍꯣꯏ ꯑꯣꯟꯅꯤꯡꯕꯅꯗꯤ ꯁꯔꯨꯛ ꯆꯥꯝꯃꯗ ꯑꯗꯨꯝ 80% 90% ꯑꯣꯏꯔꯝꯗꯣꯏꯅꯤ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤꯅꯤ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯖꯔꯤꯕꯅꯤ나 ꯑꯗꯨꯅ ꯍꯣꯏ ꯑꯗꯨꯝ ꯍꯣꯏ ꯏꯁꯥꯅ ꯄꯥꯝꯖꯕ ꯄꯣꯠꯇꯨꯗꯤ ꯄꯥꯟꯗꯝꯗꯨꯗꯤ ꯍꯣꯏ ꯐꯪꯅꯕꯗꯨꯗꯤ ꯏꯁꯥꯅ ꯍꯣꯠꯅꯕ ꯇꯥꯔꯦ ꯑꯗꯨꯒ ꯍꯣꯏ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯣꯏ ꯑꯩꯒꯤꯁꯤ ꯎꯔꯒ ꯍꯣꯏ ꯁꯨꯝ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯈꯪꯗꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯂꯩꯔꯝꯃꯒꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯍꯦꯜꯞ ꯇꯧꯖꯒꯦ ꯐ꯭ꯂꯦꯕꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯦꯖ ꯑ ꯋꯨꯃꯦꯟꯍꯨꯠ ꯑꯃ ꯑꯣꯏꯅ ꯋꯨꯃꯦꯟꯍꯨꯠ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛ ꯋꯨꯃꯦꯟꯍꯨꯠꯁꯤꯅ ꯅꯉꯣꯟꯗ ꯀꯔꯤ ꯃꯤꯟ ꯇꯧꯏ ꯑꯗꯨꯒ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯏꯁꯨ ꯃꯌꯥꯝ ꯑꯃꯅꯁꯨ ꯊꯜꯂꯦꯀꯣ ꯑꯗ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯂꯩꯔꯤꯕ ꯏꯁꯨ ꯃꯌꯥꯝꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSO ꯑꯗꯒꯤ ꯃꯌꯥꯝ ꯀ꯭ꯂꯕ ꯑꯗꯩ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯅꯁꯨ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯨꯝꯕꯁꯨ ꯂꯩꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯂꯨꯞ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯒꯤ ꯅꯨꯄꯤꯁꯤꯡ ꯈꯛꯇꯒꯤ ꯑꯣꯏꯕ ꯂꯨꯞꯁꯨ ꯂꯩꯔꯤ ꯃꯣꯏꯁꯤꯡꯁꯤꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯐ꯭ꯂꯦꯕꯤꯒꯤ ꯀꯔꯤ ꯃꯤꯠꯌꯦꯡ ꯊꯝꯃꯤ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤꯗ ꯌꯥꯎꯅꯤꯡꯕꯗꯤ ꯄꯣꯛꯄ꯭ꯔꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯣꯏ ꯄꯣꯛꯑꯦ ꯍꯥꯏꯕ ꯃꯔꯝꯗꯤ ꯑꯩ ꯏꯁꯥꯁꯨ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤꯅꯀꯣ ꯍꯣꯏ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯁꯦ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯩꯅ ꯁꯨꯝ ꯍꯥꯏꯗꯣ
woman ama pallabani nupi oirabani ba oirabani hoi nupi na lauri ba thaudang namak se ko ma dum aisu yawning ba saruk yaning ba dum phawe ko haidi isa se nupi oirabani na ro buna khoi gi yeng biri bang asi gi khoi special talk se yeng biri viewers sing da kari kari haining ni ka advice ka di pining ba ka wish pining ba ga dilai pining ba advice se yeng biri ba mayam da sum haisaning ba se hoi matam se am chawkhat le hoi mi amana ma bu kishu hadada yengna bagi matam dudi oidre ko haidi ai sa su aina ai pamjabado hoi ai mayam hoi se dum ai ki hoi imungi hoi menona ai ki first ai ima se mama na yam support tawe ba mama na yam support tawe da ki ti hoi ai ki dum lai ba ai ki hingonungi dada chiche ka kamyam nam hai tare ko adum ai kashu ana ingonda angang ori kan de burden adum amta pirak mi orakte ba ide aduna hoi dum hoi moi na ngasi adum ang na hoi ai ki tinari ba ki friend ki kamyam na am support taw bi ba ki ngasi ai se ai na pamja ba ai ki pandam do ngasi ning mathunga ga hoi ngasi ai mafam sa lecture ba hai di ngam mini ba hai di hai ai ki pandam nung ga loina na hai tare ko haura iba angang ga se sum hai saning ba se if kai gum ba sum isana pamja ba potudi dum hona biyo phangna ba haidi lama khangda topi gano ba haidi ai ninghanna ba se hatte ba te mani hana ri ha ga so ai do ning ma thung na me dum changsun ma na phai ba mai dum tau biyo Flabie sumaina khoina awareness sai tare ni awareness aduga empathy me amja khoi gumba media house sai tare ELITETV gumba aduga atopa media house so lady ko khoi me amjina sigumba awareness gumba spread tawba khoba sumaina tawba je Flabie gi kari wakal lei kari fawbi haidi kashu yam kana kashu ta kem to oru draba ai sa se ko hoi sumaina hoi ELITETV na ngasi masani special talk na hoi program sida ai sumaina kawbi raga ai sumaina ai su habi sum kitang don ai apik platform ma cham to pibi ba se hoi ai ngon da yam na harau ba nungai ba phauzai aduga hoi matung tarak pada so ELITETV ki hena afaba chawkhat ba hoi mayang gi seba matam sangna tawba ngamba ocean haina ina wish taw Flabie thank you very much ekoi gi studio da Flabie na lengbira ka sumaina ekoi gi special talk ta saru yabi bai damakta thagachari ekoi gi ELITETV gi special talk sida Flabie na lengbira ka Flabie gi story se ekoi da share to biba masigi damakta Flabie bu koi ELITETV mai ki dagi thag phundukchari thank you masini ngasi ELITETV ki special talk ekoi gi special talk ase yenbiriba viewers singna ngasi gi episode ase kamdo buke haibado feedback pining bale gasu khoige comment box ta thambiramu ngasi gidi ELITETV gi special talk ase matang swaida losinaba tanja du lojage pinabirasi